Lasi December ki tang kunteret 2023 Nuit Asida Federation of Homing Office Kom Union Vice President ke mangte kom na singdok saning bawa pom maka yo council committee na thola iba zero sigi matung inna akoi makada sang iriba makada moigi letter hitsida Kom Union aiduna makada izari masi tasengnamak sigi potsi Kom Union ge AYABA kariyama tasu yaude aduna matung dasu AYABA yauduna yong Kom Union ge AYABA yauduna kana matuna makoi ge letter hitta happy dana basu ningsingjari adu Kom Di akoi Kom Di Kom da leijagani maramdi akoi Kom Di Yek Salai Leiba Indigenous people amani aduna akoi hojujuksu akoi Federation of Homiga satminaraga akoi gi hojujuk leiba Yek Salai Misalnya pira kanda matugi mayam sigi matungi nama koi seista siami bakari ti mo koi se pira fruit mayam sigi manung da hai tai ada Kom Oina Adum pa ada Kom Oina Adum sa tegi hai ba se mona koi se mo koi AYABA yaute hai ga le salam kamiya ba tham ne ki opon aduga ngasi se koi federal homi ki site ki su wafam khara thamjani maramdi kai no har kanda ngasi mayam da ji miyam da khangan jeling ge se Kom Oina Adum Leijage akoi di Kom Oina akoi yelomi ma oina akoi hana tagi laiminrakpa yelomi lakhamsu leitaba aduga safhamsu leitaba sidagi haujarakpa Manipur lebaki haujarakliba dumlaba yelomi sile nau sinsina ngasi makoi Kom Oina Adum Leijage base federation of homi gi makai su makoi gi damakta akoi adum masi ko de lepi hana su satminaraga lai aduga lonena hoji haukiba December gi tang kungani thoida sigi zomi council standing committee na India ki Prime Minister memorandum issuing the matanda haiba Kom Di Union ki AYABA yaudana sida hachil lambase masi si federal homi gi makai digi masi yamna kan strong condemn tawe loina haiba sigum laba furuk masa sing si furuk asawa singsna makoi na yosun nangba torpa matanda federal homi na madugi nokta akoi chakchana madugi nokta tirana ba makoi gi nokta koi madu thongpam chakchana lepi makoi punna koi yelomi singsi kanmin nabigi kaudangdo federal homi gi site gi su akoi ji koba lepini adu lodena ngasi laribi yelomi gi sinena Manipur da leibe singa ayamna mayek segba wafam ama singjok chengmingmamna thoiba thar me dagi thokriba sigum laba maitei ko ki lansida Furuk macha yelomi leibe singa wrong information pibirakanda yelomi macha furuk singda khoi leiba yelomi singa lana wakhan khamiba hariba Kom Union gi leiba si sendok piramina makoi ju ngasi dagi lana lobi danaba makoi Kom Oina Leijage da mayamna su madu da mayek singa khangbirakanda matung tarakodi hariba yelomi Kom Oina nau chikamina bada yelomi punmak saruk yamina si madu da federal homi gi chakchana madu gi damta eje federal homi gi general secretary mo oina ai miyam da masima paudam jani